Ima event ho. Ima event ho had the EMOINU event ho sonda later. Isanupi dia than be thole tamna sana tamna dire dire. Mama this how. Oh sao wait na. Hidu kani. Pidu lo thu Freaking out. Ah, very good. Mama, because of square, my body is freaking out. Chalo aja. EMOINU. Sina athumba EMOINU gi sak sabalora kanda thumba adegi keno se leire sonda keno se fruit se leire adegi sonda keno leijare aigi chak leijare champut gajar gi kobi maru ka bi champut leijare nga taw boma adegi selak adegi yungchak go ka yungchak singju ma adegi nga thongba ma leijare mayam. Pulling up black windows once you go down. You must be crazy. Magic. I see. You can read what I have written. उपाय लेतरे कन वलेता बिना उपाक से खाए रगा तो बसे याद रहे. Where is the rice and the khana? बनाएंगे ना, अभी बनाने की बात करना है ना. Ow! थोड़ा साइड करो प्लीज.
Mana oina kano taujare aigis. दूसरे इमोइनु से लूजर करने दे Ha kane de hantak sahi simagi taki kano simagi laijaba ngamjaba khara ima imoinu ibenda ngamjaba kharadang nacha sengna katsare do mai se khitang nuai tare. You can read what I have written. Iben silare iben imoinu ima iben do hada imoinu iben do sonda leire imoinu ima sonda lengsilaga leire idu jamai thajaraga adu sina imungi kitchen gi kanoni mekhet amasu lei hore ai gi sina kitchen gi sin ni ai kano tawjaba ngamjaba athen pot khara yongchak loklei pulei adegi gajar mairen kobi thamche mai hawai thra ngamjaba khara adegi thau thum tawraga ikachare sangom manau su yaujare sangom atekpa ariba saguri ga kai su khara yaujare adu ai chanu pisu silere isanu pi dia thanbe thole tamna sana tamna dhire dhire Hey mama this how o sao kono wait na khunga thamo aduga hidu kani fidu lokho sana fidu lokho ne cha agida fidu lokho makha do pudharo plate to ha makha tham ha very good mapan na male sana mana khara sangse laga ha plate tung thang daro ama thabu mapan nam nap tabida ha very good anekta sakani I'm freaking out. Very good. Mama, because of square, my body is freaking out. Chalo aja. Mama, my body is freaking out. Makha thamaga tawne sana makha da thamu hana step to hana kumdau ne step hana kumdau na khong thana kumdau makha da hanek mot kani very good ऐसे ही तो करना होता है एक और नीचे राइट हैंड ना तौने सना रख दो आराम से संफुर तो चुगनी थबक से नदी करीमता तौद्रबनी ना इसाजे चाउना चाउरीबा प्लेट तो का थांगधरौने सना very good चलो अमुक लौथोरो ima event ho hada imoinu event ho sonda leire tano pi hoi lai khoram grabani lai khorame dia than ba khopa loi thalaga mabokna no tawbira ba ka se tawro Mama zukalle thongba thakpa loiraktana mayam amuk aigise event hoda ai kachare aduga sigi ngasigi aina kacharamiba kano tawriba thaliba aigi ngasigi maise sigi kano se ai dia se ai hayeng nonganjibok thanjagani tumamdai da su thau hapcharamgani ado sigi yosabigi sida sigi manungda thaliba thawje siju nongan bok chatkani ado ngasigi imoinu event ho ngasigi kano se nacha sengna da hotna jariba se aduna thamoi pembi duna nacha gi yumda oina leibiro event ho kullaga oina leibiro aduna nachana khurumjari punemjari imoinu event ho hauba hautaba